Inkhatlakliba Nupa-Nupi Kayana Fijet-Figai Settuna Sanei-Yuneiduna Jagoi Sabagi Thabak Chathahallamba IV Tower Underground Hotel Matam Kaktana Thingjille FIDM Imphal-gi MG Avenue da laiba IV Tower haina mingthon basigi underground haina khangnaba hotel asida ngarang numidang Nupa-Nupi Kayana yu thaklaga DJ tawramba thengnabadagi apunba Manipur gi ima sing amade Federation of Indigenous Peoples Democratic Movement FIDM gi thongmi singna thengnabadagi faraba matungda city police da Nupa-Nupi khara sinakhrei loina na hairiba restaurant asi matam supagi Thingjille haina FIDM gi president wahengbam santa maitaina lauthokhrei FIDM gi president wahengbam santa na phongdokhibadi IV Tower gi makhada hangliba underground sports hotel asida ngarang numidang chada marfuna nan Manipuri macha chada ni fuda maitei aduga atopa jati kharagi Inkhatlakliba nupi macha amade nupa macha sing mawong tadaba dress setuna Sanei-Yuneiduna lairamba thengnakhe makhoina yu hairaga thakpa amade DJ tawduna jagoi saduna law khongduna lairamkhe makhoi sing adugi manungda chatpa phawba ngamdaba miyoi kayasu yauramba thengnakhe FIDM na lamdam asigi sanamahi lining chatpa angang mangadagi tadana pokpa mama oibisingda mana piduna ikai khumnaba utpagi khongjang changsilagliba chairak asida asumna mawong maril tadaba khunai asigi ijat sokningai oiba Sanei-Yuneiduna jagoi saduna lairamba asi yamna kanna yaningdi haina phongdokhe mahakna makha tana phongdokhibada asigumba mawong tadaba lamdam asigi ijat sokningai oiba thabak taholamliba hotel ase makha tana run tawba yararoi matam chupagi Thingjille haina lauthokhe ngarangi thogdok aduga mari lainana khurai thangjam laikai da laibe apunba Manipur imagi luchingbi ama oirebe laurembam Sasirani na phongdokhibada ngasi hotel asida chatharamliba thawong asi urubada yamna mawong tadaba amadi phibam chadaba haibadu oire numidangi thenglaba matam fawbada Inkhatlakliba macha masu sing free thadokuna asumna hotel da Sanei-Yuneibagi thabak chathaba asi tawaningde mama mapa oiriba singnasu numidangi matam thengjilaklabade masa sing kadai da chachkhre haibadu thijinbagi thabak chathabiyo asigumba natai isadaba lamdam asibu chenthaba yaba thabak Chathahallamba hotel asi hangba yararoi loina na Sanei-Yuneibagi thabak chatharamliba asida yawba Nupa-Nupi khara city police Imphal da khusinakhrei city Imphal gi maikei dagesu ain gi oiba lakhotpa yaba thabak sing chapchana lakhotpi yo haina su phongdokhe Naga Territoryda Sajilliba Kukigi SoO camp sing Louthoktrabadi Manipurda Tang Tadaba Fibam Mayoknagani FNCC Naga singi pari purigi oiba lamgi oiba lamgi area kuki militant singi SoO gi camp Sajilliba si Louthoktrabadi Manipurda Tang Tadaba Fibam ama Mayoknagani kuki militant sing na chathariba SoO khudakta abrogate tawgadabani haina Foothill Naga Coordinating Committee na Bharat ki Prime Minister Narendra Modi da memorandum pisinduna akanba warning tawkhrei Prime Minister da pisin kiba warning aduda yauribade SoO agreement sign tawnariba KNO amasung UPF na yamna toina SoO gi ground rules sing violate tawduna criminal oiba amasung hingsa gi thawong kaya chathare masigi khudam haibabu haukiba chahi 2023 dagi 2025 fawbada kuki SoO militant sing asina crime amasung hingsa gi thawong kaya chathai hairaduna SoO militant sing asina miyam dagi nam haduna sel khaiba fu chaiba kidnap tawba amasung khulsing mai thabagi thawong kaya chathakhe SoO agreement asi haideba militant sing asida criminal gi thawong sing chathaba yanabagi ayaba pibaga chap manare Naga gi pari puri gi lamgi area da kuki militant sing gi SoO camp Sajilliba se Naga gi area sing da haktheng na nungsi sanan laiminari ba sida akaiba pina bo honavane loina na constitutional order amasung national security da chawna akaiba pibane karigumba Naga gi area da sigumba camp sing hangdokna bo honava haiba se Naga sing da asawba poganaba thawong ne masina haukiba chahi 2023 gi May 3 dagi thoklakhiba irang asigumba ama thoganabagi bartan tawbo oina thokane kuki militant singa tawnariba SoO agreement ase khudakta abrogate tawgadaba nei loina na militant singa sina chathariba SoO gi ground rule violate tawriba sigi matangda independent inquiry tawgadaba nei German road amasung Tiger road haina controversial oiba lambi sembagi thabak ase khudakta leban gadaba nei loina na Naga gi pari puri gi oiba lamsing khopsilaga kuki singi separate administration propose tawba yaroi Naga singi dignity len amasung safety maintain tawdriba makhai lamdam asida santi purakloi haire amaromda makhanda Foothill Naga singna kuki singi mathakta sathariba matam kaktaba bangi khongjang asigi manungda paumi singa unaba mada makhoi lan pamde santi pami hairiba kuki gi miyoi sing kuki khulai paiba singna namduna sengdokhan khre haire